Mayam Muhammad Kalki Taram Nokchari, Nasi, Mayam from the Kudul Thagatchari movie Simamina, Kalki 2898 AD. Movie Sida Saktamda Kivasing Marakta, Bhairavagi Saktamda Prabhas, Kali Saktamda Kamal Hassan, Kalki Mamagi Saktamda Devika Patukon, Asodhamagi Saktamda Amitabh Bachchan, Bhairavagi Mapagi Saktamda Dalkir Salman, Bhairavagi girlfriend की सकतमदा दिशा पतानी Bhairavagi AI गारी तो की सकतमदा कृति सुरेश असीन चिंगवनी परिमेयमदा मूवी की वारी बहुचरक लगे मूवी की अहान बसिंदा अखोइन उब फंगलिबा से सही 3102 BC की मतमदा कुरुक्षेत्र थोखिबा महाभारत के सकतम असिबु उब फंगे महाभारत के सकतम असिदा अखोइन उरिबसी पितामह भीष्मसु सरछज्जादा हिप्तुन लैरी Yelu Yeluba Mapam Kudimakta, Mi Hanaba, Lan Sonaba Singaktani, Kurukshetragi, Labagatusu, Nong Chubadona, Ina, Pungtuplupi, Setpamatamda Labagatusu Putaki, Masida Queen Uba Pangliva say Asotama Uba Fangi, Asotama Yurola say Amitabatan Lawi, Adu Asotama so Lana si, Gamluru Habasi Kamgadagi Markso, Mapam Madu Hoduna Ladiba, Napi Mabu Puki. Madudagidi Mahana Mantra Kya Soladuna, Brahmastra bu Abahan Tauki, Mahana Brahmastra do Abahan Taupdagi, Atia Pumba Taktanik Pahavidoiki, Brahmastra do Mahaki Manaktalaki, Madudagidi Brahmastra do Mahana, Pandop Sagai Tumuro Haiduna Tatoraki, Madudagidi Brahmastra ki Mamaya do, Abhimanyugi, Nupi Wariba, Uttaragi Mabukta, Yauriba, Abhimanyugi Machanupagi, Maikai Romda, Ngang Naduna Paidulai. Uttaragi Ras Konungaduda, Abhimanyu Siki Pataragasu, Mahaki Machanupadi, Nang Pokadabagi Ngai to Nang in the book the lady when he hidena, Uttaragi Dasi sing under the Mongon Hydro lay. Karigumungang do not bite to lay Hadna Makusu Naktuna, Maban the Yinaduna lay. Matodu Ubumatamda, Mapam Madura Ladiba missing su, Karinuni Hydra Loinatule, Uttarasu Mahaki, Kadugi, Belconi the Leptuna, Karinotorius Hydra Yadu Lake Tanjatuda. Brahmastra do Pashilaktuna, Uttaragi Mukta Panki, Matosumna Uttaraso, Mapam Madumaktada Lektaki, Ranabumidana, Ashotamasu, Wakal Noaitana, Marup Singh Kaya Singh, Siduna Labagi Mong at Ubumatamda, Wakal Noaitana, Yam one Lake Mong Duda, Tanja Duda, Krishna Laki, Krishna Lapagi, Kontanga Duta Matamda, Asotaman Hare, Aibu Harpalak Poi Taragadi. Aibu Hatopiyo, I didn't give Bogdog Singado, Arjun Donutaro, Haidun Hare, Madudagi, Krishna, Saurdun Hare, Nangatori Tabagasi, Kurukshetra Sita Tokliva, Pav Kiadagi, quite the job of Pav Haibuduni, Nangasi, Acharya Drone Yumacha Veraga, Nang Napagi, Minchatina Vatabaktawi, Wahayaduta Matamda, Asotama Saurduna, Nang Agi Pagi Ming Panbi Hug like the Haidun Hare, Adika like the Haiduna Mahal Saurduna. Krishna the Etektori, Tasin Habumatamda, Asothamagi Mapa, Dronachara se, Krishna Nalonam Toduna, Mahana, Dronachar si Halan Kivani Haduna Kali, Asothamana Torokliva Etegado, Krishna Hidoki, Asothamasu Tangama Paraduna, Mahana, Krishna the Amuka Etek Tunhari, Mapam Maduna Nang Sularibani, Kaligumananga Pam Taragadi, Mahaki, Misiado, Tingbangambani, Krishna Su Asothama Dubu Paraduna, Lang Toktuna. Yam San Taki, Maduridi Krishna Changchilak Hari, Donachari Mahana Toruba, Karma Dugi Pol in Mahana Pangeribido, Adu Nangna, Karisu Kangjedriba, Punung the Ladiba Angang Matra Nangna, Astra Taki, Nang Dandi Suit and Pangani Hadun Hari, Maduridi Asotamana, Sauduna Napoleon Hari, Fare, Adu Taragadi, Nangi Chakra do Putoraglo, Aduga, Aibukat Piro Hadun Hari, Madura Krishna Hari. Nang on the Pigata Badandi City Asivana Tea Sotama, Muktini, Matungi Matungina Pandap Sing Su Loina Sikrani, Aduga Isu Ai Haksang Chi Talutuna Chakrani, Aduga Masigi Yuga Sisu Lo Shankrani, Tawuta Wunangdi, Matam Chupada Aduma Hingduna Laturivani, Sijaragi Hydra Nangna, Kayarakana, Asibabu Kojagani Adubo, Asibana Nangina Takadung the Laway, Masina in a no one the Pidi was Srapni Hadun Hare. Wahiduta Matamda, Asotama Yamna Numaikide, Wahiduta Matamda, Asotama Nare, Masiki Prachin Nakari Wedribano, Maduda Krishnana, Yam Ignatam Nahare, Nang Naibu Harpa Pamkibanatra, Maduna, No Madi, Nang Naibu Kanbalakadoribani,
ꯑꯁꯣꯊꯥꯃꯥꯁꯨ ꯌꯥꯝꯅ ꯉꯛꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯀꯂꯤꯌꯨꯒ ꯂꯥꯛꯇꯣꯔꯦ ꯃꯗꯨꯒ ꯂꯣꯏꯅꯅ ꯀꯂꯤꯁꯨ ꯂꯥꯛꯂꯅꯤ ꯀꯂꯤꯌꯨꯒꯇ ꯀꯂꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯒ ꯁꯛꯇꯤ ꯃꯥꯟꯅꯔꯛꯀꯅꯤ ꯄꯥꯞ ꯀꯌꯥꯅ ꯊꯟꯗꯣꯔꯤꯕꯅꯤ ꯄꯥꯞꯁꯤꯡ ꯑꯗꯨꯅ ꯂꯣꯏꯄꯣꯠ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯀꯟꯒꯗꯕꯅꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯠꯇ ꯍꯨꯇꯅ ꯊꯜꯂꯛꯄ ꯃꯇꯝꯗ ꯒꯪꯒꯥꯗ ꯏꯁꯤꯡ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯗꯨꯒ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯂꯩꯔꯤꯕ ꯃꯅꯤ ꯑꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯃꯇꯝꯗꯨꯗ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯅ ꯑꯁꯣꯊꯥꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯎꯔꯤꯕ ꯁꯛꯇꯤꯇꯅ ꯊꯜꯂꯕ ꯃꯅꯤ ꯑꯗꯨꯕꯨ ꯐꯨꯛꯈꯤ ꯃꯅꯤ ꯑꯗꯨ ꯐꯨꯛꯄ ꯃꯇꯝꯗ ꯑꯁꯣꯊꯥꯃꯥ ꯌꯥꯝꯅ ꯅꯥꯈꯤ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯣꯊꯥꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯠꯁꯟꯈꯤ ꯃꯔꯥꯏꯕꯛ ꯌꯦꯠꯁꯟꯈꯤ ꯀꯅꯥ ꯈꯪꯗꯅꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯈꯤ ꯐꯥꯔꯁꯠ ꯋꯥꯔꯜꯗ ꯋꯥꯔ ꯊꯦꯡꯅꯩ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔ ꯊꯦꯡꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇꯣꯔꯤꯕ ꯑꯁꯤꯅ ꯊꯥꯔꯠ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯂꯒ ꯃꯥꯜꯚꯨꯃꯤ ꯑꯣꯜꯂꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯀꯥꯁꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯈꯛꯇꯗꯅꯤ ꯃꯤ ꯍꯤꯡꯕ ꯌꯥꯔꯤꯕ ꯑꯁꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ 2898 ADꯗ ꯂꯥꯛꯏ ꯀꯨꯔꯨꯛꯁꯦꯇ꯭ꯔ ꯂꯥꯟꯗꯒꯤ ꯆꯍꯤ 6,000ꯀꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ ꯀꯨꯔꯨꯛꯁꯦꯇ꯭ꯔꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯕꯔ ꯇ꯭ꯔꯛ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯏꯀꯪꯇꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀ꯭ꯔꯦꯛ ꯆꯠꯇꯨꯅ ꯂꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯁꯤꯗꯅꯤ ꯀꯥꯁꯤꯗ ꯆꯠꯄ ꯐꯪ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯍꯤꯡꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯀꯥꯁꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯃꯐꯝ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯃꯐꯝ ꯑꯅꯤ ꯑꯁꯤ ꯂꯥꯏꯔꯕꯒꯤ ꯑꯃ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯃ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯖꯒꯥ ꯑꯁꯤꯅ ꯀꯣꯝꯄ꯭ꯂꯦꯛꯁ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯂꯥꯏꯔꯕꯒꯤ ꯖꯒꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯕ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯤꯁꯛ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯛꯁꯇ 1 ꯃꯤꯂꯤꯌꯟ ꯌꯨꯅꯤꯠ ꯍꯥꯏꯗꯨꯅ ꯁꯦꯟꯐꯝ ꯑꯃ ꯄꯤꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯦꯜ ꯆꯠꯅꯗꯦ ꯁꯨꯞꯅꯇꯒꯤ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯆꯠꯅꯩ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯃꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯅꯤ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯤꯔꯥꯃꯤꯗ ꯑꯃ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯗꯨꯅ ꯂꯩ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯈꯠꯂꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯄꯥꯝꯕꯤ ꯁꯤꯡꯕꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯊꯥꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯑꯁꯤꯅ ꯁꯨꯄ꯭ꯔꯤꯝ ꯌꯥꯁꯀꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯂꯥꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯥꯂꯤ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯕꯨ ꯆꯂꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯑꯃꯁꯨ ꯂꯩ ꯑꯥꯔꯃꯤ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯁ ꯀꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯔꯥꯖꯅꯤꯇꯤ ꯑꯁꯤꯅ ꯀꯥꯎꯟꯁꯤꯂꯔ ꯕꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯁꯤꯜꯂꯤ ꯐꯔꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯁꯤ ꯃꯈꯣꯏꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯅ ꯈꯨꯠ ꯊꯤꯟꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯠ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯂꯩ ꯑꯀꯪꯕ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯍꯪꯉꯤ ꯃꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩ ꯑꯗꯨꯕꯨ ꯇꯥꯞ ꯂꯣꯠꯁꯤꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃ ꯂꯣꯛ ꯀꯟꯅ ꯈꯨꯔꯛꯏ ꯀꯅꯥ ꯏꯁꯤꯡ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯨꯅꯝ ꯁꯥꯁꯣꯟꯕꯨ ꯄꯥꯝꯗꯕ ꯔꯦꯕꯦꯜ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ ꯔꯦꯕꯦꯜ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯃꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯔꯨꯃꯤ ꯀꯧꯏ ꯔꯨꯃꯤꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯊꯩ ꯔꯨꯃꯤꯅ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯒꯪꯒꯥ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯥꯝꯊꯣꯛꯄꯗꯇ ꯀꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯍꯦꯛ ꯄꯤꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯏꯁꯤꯡꯕꯨ ꯂꯦꯝꯅ ꯄꯤꯊꯛꯇꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯄꯤꯊꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯔꯨꯃꯤꯅꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯒꯩꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥꯗꯧꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯔꯨꯃꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯖꯅ ꯀꯧꯁꯤꯜꯂꯗꯨꯅ ꯂꯥꯎ ꯑꯩ ꯍꯥꯏꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯏ ꯒꯥꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯤꯕ ꯅꯛꯁꯇ꯭ꯔ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯃꯁꯤꯒꯤ ꯅꯛꯁꯇ꯭ꯔ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤꯒꯤ ꯅꯛꯁꯇ꯭ꯔ ꯑꯁꯤ ꯃꯃꯥꯡꯗ ꯆꯍꯤ 3,000 ꯃꯃꯥꯡꯗ ꯎꯈꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯨꯃꯤꯁꯨ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯂꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯧꯅꯦ ꯅꯈꯣꯏ ꯑꯅꯤꯁꯤ ꯅꯆꯤꯟꯅꯥꯎꯄꯥꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
Madura mafam madu leriba nupa machadunassu rayada muni yungjakhi. Mayamda gyan tanaba mafam amtang hajaramge. Mafam asida leriba nupi macha asina nupa machadawna fiche chetpagi maram asi yamna fertile oiba haibadi angang pokanba nupi machasingbu complex ki supreme haibadi Kalina mahakki manakta puraduna nupi machasing asibu chawnaba yoi. Nupi machasing asina pregnant oirakpa yarakpa haibadi sahi surakpa matam aduda artificial oina makoigi fetus happy happy angang happy aduga angang haliba adu nupi aduna numit chamaga kunni puduna chatpangam taragadi madudagi siram amasungi Kali hariba nupa ase sahi lising ani hena hinglaklabani maramaduna mahakasi yamna hanure fetus dagi lokthorokpa siram aduna mahapu punsi nungsanghali amasung masagi skin asi nokthohalibani maramaduna mahana nupi kyamarumbu harvest tawi Supreme na phadanabani haiduna angang nupi macha asisu nupa macha dawna pison chelibani maduragidi rumi su nokphe tawduna fare ne adu itaragadi na khoibu kadai de chelibano kasi da chatpana tana kadai de chakani haiduna nupi macha aduna hare tanja dura gari driver aduna kasi yauri haiduna laure kasi hare ba mafam masi miyoi civilization ge ahan bhawrok pham mafam ni haiduna rumi na hare mafam madura hek yawu matamda Mafam madura leramiba mawngsing adu uba matamda makoidi yamna ngai complex ki lalmi sing haibadi rider sing aduna lairaba kaya sing adubu otuna naiduna phuduna leibagi mawng adu makoina uruba matamda yamna nungaijadaba haibadu oike mafam maduda bounty hunter amasu lerami haibadi paisagi damakta thabak tawba mini makoida kanagumba maphalucho kanagumba mahalucho haitaragadi makoi halengba leitana Paisagi damakta haibadi complex na piriba unit sing adugi damakta makhoi amata halengdana thabak sing adu loina tawkhi mafam adura lakpa matamda rayana aidi 1 million units tansiladuna complex la leiduribani haiduna hare mafam adudi yamna faji haiduna so hare wayuta matamda rumina kaidobugi fajaroi kaidobugi nungairoi pithribi sidagi lokotpa yaba resourcing loina lokaladuna semkhibanina fajabata abani haiduna hare mafam adura leriba bounty hunter aduna ahal loiraba nupa amadagi murti malawi murti du mahana karigino haiduna hangi masigi murti se aina lawni haiduna hare maduda ahal aduna maduri tawbigino ai ishorni haiduna hare karigino nagi ishor si hui thong isana haiduna hare masigi matangda yam kanladi khangde adubo aina thengnarakpani haiduna hare madura bounty hunter aduna pari masigi murti se ngonda thoina kanagadaba nati haiduna ahal aduna pithokhi afam maduda anoba thunglaba Makwai sing adu uruba matamda pol anoba laene haiduna bounty hunter sing adu so sangchilai maduragidi mafam madura makoina khulai ama puthoraktuna angang nupi masa amasung nupi sing aduda khulai sing adu sijinaraduna makoi se fertile oi natragana oidi habse khangbangame fertile oiba kango sing adudi bounty hunter sing aduna phajanki karigumba nupi masa sing adu complex ta pi bataragadi makoi unit phangani haiduna khanjai maramaduna nupi masa sing adu phakhi Toliba Todok sing aduda Rumina Tobigano Haidun Hare Karigumba Masi Equina Tobutaragadi Portaloiba Nabi Masa sing asiki Equida 10,000 unit fangi Umang Tukta Na Tuna Lakiva Angang Nabi Macha Dusu Portal Ui Haiduna Mapa Dagi Muladuna Makoina Lauki Makoina Mapa Dabu Tamtina Pubiki Tasin Harba Matamda Mapam Masida Mabu Kangduna Angang Pokpasi Yam Park Ukitre Ibadi Natural Oina Pokpasi Udi Artificial oina loina pokpa ngaktani mafam madura ngasai langminakiba nupa macha aduna tamu karigumba aina nupi macha amabu piba taragadi aingonda unit kya piduribano haiduna hangi kadai nupi macha adudi haiduna bounty hunter aduna hare mahal leithobu matamdadi nupi macha aduri leramdre nupi macha adu rumina atopa mafam amada puduna lai mafam madura yorokpu matamdadi mafam adu spaceship ki warehouse tawna tawi mafam madura changappa matamda rebel gi mi kya marumsu lerami Rebel sing ngangnaba code language amalay madudi ayengidamukta haiduna rumina hare mafam madura leriba mi sing aduso makhudadu kudum tasiladuna mathabakta thamladuna hayengidamukta haiduna hare mafam madura lakliba mi sing aduso rebel gi sipai ngaktani rebel gi sipai man hare rumina mafam majira kadaba laklibano madura rumina su nakhoina mafam masida tawba lakliba sini haidun hare waidu ta matamda sipai dun hare mafam madura mariamna yamna pakhalabani Sambalada nangbu mayamna thiduna leirabani ni haidun hare asam tawduna makoina hologram ama kapthorei hologram aduda rebel gi captain amaga mahaki khongburu oiriba nupi kairaga tholei
Kairasi yamna joli oi haibadi nope tawduna yamna wakal nungai leiba nupi macha amani nupi macha adunadi rumida karigunu sahi matang asida nangna koicha chalidabu haiduna nope tawraga hare wahayuta matamda captain aduna karigunu nangna kadaidro tuminna kanamta da kaimta da haidibida chalibadi haiduna sauduna hare karigunu nangna sambala taduktuna hekta chalibadi nangi angao phagi thabakse asumna tawribase karigunu haiduna sauduna hare madudagidi Mariam hariba nupi asisu hologram la thole mahagasi sambalagi caretaker wiribani haibadi mafam madugi leader widun lairibani rebel gi captain adugi maming asi Vira kawe madudagidi Mariam na hare angao phagi thabagasi sambala hariba lamasi busak taklibani ayeng gidamakta asam wiribani amu halak lorumi angangsingda kanana wari libiga dawri haduna mahana yam nushina hare madudagidi rumina Mariam da hare Mamang takta ayin likiba wari singadu ngasidagidi aseng boina thokladabani Puran singda haramliba wafam madu loina chumlaktore nakshatra thokliba mawng asisu khuda mama ulibani aduga aigi thamoina su hare ima laktore ima haribasi Kalki gi mamani haibadi Krishna gi avatar Kalki gi kalyukta oigedaba mama aduni madurigidi rumina Divya hariba nupidu pudoro haduna hare Divya gi role ase Mrunal Thakur lawi haibadi hai papa gi heroni duni Divya su mafam maduda mabuk kangle haduna rebel singna losanduna lei makoina khanjari basi Divya ase Kalki gi mama oiduri bin haduna losanduna thambani madudagidi rumina chakra ma puthore chakra duda mani mayawi mahan harakle basi karigumba aina masigi mani ase mahaki mabuk malakta pusanba matamda ngalakpa taragadi Kalki ase mahaki mabuk manungda leiduribani mahagasi ima oiduribani haiduna hare tawbutabu mahana mani du Divya gi mabuk manakta thangjanba matamdadi ngalakhide matawudu uba matamda mafam madu leiriba mising adudi loina ninghanaba haibadu oike rumina hare matam masida mama oiba haibasidi laibak yamna phabani adubu aikoina thiriba misak adudi nang natre madurgidi rebel gi captain aduna sawaduna hare nanggi wari singadu aran mangaktani ngasu ngalakloi birana makhatare nangna hariba singasi amata oithoi haiduna hare maduda Mariamna thongna amaga loina hare asengba amasung achumba haibasidi amata mari leinade matamadu lakhani nangsu namit pena yengo isor soidana lakhani haiduna hare tanjaduna mafam maduda complex gi misingna makoida landa salai nongwai kyamrum kapi makoina kapliba nongmai singasiju laser gun ngaktani rebel singadusu mafam maduda handuna lanthingna ke adubo complex ki army haibadi rider singaduna masing henbadagi makoi maithi batakhe mafam maduna leriba rebel amasung rayabu rumina mafam madudagi chatlo haiduna tanthokhe tawbutabu Divya amasung rumidi makoina phakhe rumi amasung Divya bu sahar mayaida puthore mafam madugi complex adugi thong adu hangtorappa matamda mafam maduna leriba mising adunadi yamna harauna yengnakhe raya amasung chenkiba rebel sing adusu thawdugadu thonglaw marumdagi haibadi building amagi thonglaw marumdagi yengduna leijai complex dagi upu manba sanagi chawlo box ama paithore thong adu hek hangtorappa matamda kai ama chungthoraktuna rumi punamkhe kai adusu manas hariba mafam madugi general aduna control tawbani supreme leader gi kwari chawba commander asi manasna oi manasna tholaktuna hare mi halbagi mawng asi thainagi mawngnabu inung nungaida tanjadura bounty hunter adu sangchilaktuna makoi rebel sing asi aina pau pibadagi pharibani maramaduna ei complex da lakpa yaradra haiduna hare commander adusu hanna yengamdabida Divya gi manata sangchilai masigi nupi sidi yamna fertile oiba nupinine mabuka kangine mahapu leta pusanko mahaki macha asi lokthoko aduga mahapuna aikoina sizinasi haiduna hare wahayuta matamda rumina adunadi tawbiganu haiduna hare madurigidi manasna hare farene adu tawroroige adu itaragadi sambala kadaidi legi taw haiduna hare sambala haiba wahai sita patagidi bounty hunter aduna Mariam ga paw photo phokchin tawnaba sinnariba hologram adu puthortuna manaski mamangla thame madurigidi manasna Mariam bu uraba matamda Mariam nangdi udabu koirine haiduna hare manasu makutta sema mapaiduna chigla duna wari sare sakka sidi yamna fajirini haiduna hare nanna mafam madura lotuna leraga hanubasi kadawgi tharaklibano sambala gi lambi taro adu taragadi hanubasi thadorki haiduna hare madurigidi manasna nakoigi rebel singasna karigidamaktuno nakoina lanthingnaribasibu haiduna mahana pairibase madu machela machiglaga mafam madura leriba mising aduda langchele tasingna hariba matamda mafam maduda
ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯂꯪꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯅꯦꯠꯁꯟꯅꯔꯗꯨꯅ ꯁꯦꯝ ꯑꯗꯨꯕꯨ wokꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦ ꯌꯥꯝꯅ ꯂꯤꯛꯅ ꯐꯪꯉꯤ ꯁꯦꯝ ꯐꯥꯎꯕ ꯎꯕ ꯐꯪꯖꯗꯦ ꯇꯧꯕꯇꯕꯨ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯤꯗꯤ ꯑꯍꯥꯎꯕ ꯊꯨꯝ ꯁꯦꯝꯒꯁꯤ ꯇꯣꯏꯅ ꯆꯥꯔꯤꯕꯅꯤ ꯅꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯔ ꯃꯈꯣꯏꯗꯤ ꯑꯆꯤꯛꯄ ꯑꯆꯥꯕ ꯑꯃꯥꯡꯕ ꯁꯦꯝ ꯑꯃꯒꯤꯗꯃꯛꯇ ꯑꯇꯣꯡꯅꯕ ꯐꯥꯎꯕ ꯉꯝꯗꯣꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯔꯤꯌꯝꯅ ꯍꯥꯏꯔꯛꯏ ꯑꯐꯕ ꯐ꯭ꯌꯨꯆꯔꯒꯤꯅꯤ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯒꯨꯝꯅ ꯇꯧꯍꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯁꯁꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯂꯦꯖꯔ ꯒꯟ ꯑꯗꯨ ꯗꯤꯚ꯭ꯌꯥꯗ ꯑꯣꯟꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯇꯣꯛꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯨꯃꯤꯅ ꯃꯍꯥꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯁꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯆꯝꯕꯥꯂꯥꯒꯤ ꯃꯐꯝ ꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯆꯝꯕꯥꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯇꯦ ꯕꯨꯙꯤꯁꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇꯗꯤ ꯌꯥꯎꯏ ꯃꯐꯝ ꯑꯁꯤ ꯍꯤꯃꯥꯂꯌꯔꯣꯝꯗ ꯂꯩꯕ ꯃꯐꯝ ꯌꯥꯝꯅ ꯐꯖꯕ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯕꯨ ꯃꯨꯚꯤ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯗꯤꯚ꯭ꯌꯥꯁꯨ ꯆꯝꯕꯥꯂꯥꯒꯤ ꯃꯐꯝ ꯑꯁꯤ ꯇꯥꯛꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯁꯥꯒꯠꯆꯔꯨꯕ ꯔꯦꯕꯦꯜꯁꯤꯡꯒꯤ ꯑꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯅꯤ ꯈꯜꯂꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯆꯝꯕꯥꯂꯥꯒꯤ ꯃꯐꯝꯗꯤ ꯇꯥꯛꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯁꯅ ꯗꯤꯚ꯭ꯌꯥꯒꯤ ꯃꯕꯨꯛꯇ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯒꯟ ꯑꯗꯨꯅ ꯀꯥꯞꯈꯤ ꯗꯤꯚ꯭ꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯅꯁꯅ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔ ꯑꯁꯤꯗ ꯏꯁꯣꯔ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯔꯤꯕꯕꯨ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯅꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯨꯃꯤꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯏꯁꯣꯔ ꯑꯃꯈꯛꯇ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕꯅ ꯊꯜꯂꯦ ꯃꯉꯥꯜ ꯑꯃ ꯂꯥꯛꯂꯅꯤ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯅꯁꯅ ꯍꯪꯉꯤ ꯃꯗꯒꯤ ꯔꯨꯃꯤꯅ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔꯒꯤ ꯐꯠꯇꯕ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯃꯤꯡꯗꯤ ꯃꯈꯜ ꯂꯩ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ 10ꯁꯨꯕ ꯑꯕꯇꯥꯔꯒꯤ ꯃꯇꯨꯡꯗ ꯂꯥꯛꯇꯣꯔꯤꯕꯅꯤ ꯑꯃꯝꯕꯕꯨ ꯁꯦꯒꯥꯏꯔꯗꯨꯅ ꯆꯪꯉꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯁꯅ ꯔꯨꯃꯤꯕꯨꯁꯨ ꯃꯍꯥꯛꯀꯤ ꯂꯦꯖꯔ ꯒꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯦꯕꯦꯜ ꯄꯥꯔꯇꯤ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯃꯅꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯃꯤꯟ ꯑꯃ ꯎꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯈꯤ ꯃꯅꯁꯅ ꯃꯈꯣꯏꯕꯨ ꯐꯥꯎꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯃꯈꯣꯏꯕꯨ ꯐꯥꯕ ꯉꯝꯕ ꯃꯤꯁꯤꯡꯗ 5,000 ꯌꯨꯅꯤꯠꯁ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯀꯌꯥꯁꯨ ꯔꯥꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯦꯕꯦꯜ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯊꯤꯕ ꯍꯧꯔꯛꯏ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯔꯨꯃꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯔꯨꯃꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯑꯗꯨ ꯅꯪꯅ ꯑꯣꯏꯅ ꯂꯤꯔꯣ ꯃꯔꯤꯌꯝ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯩ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯃꯁꯨꯡ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨꯅ ꯔꯥꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯦꯕꯦꯜ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝ ꯆꯦꯜꯂꯤ ꯃꯗꯨꯗꯒꯤ ꯔꯦꯕꯦꯜꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯔꯥꯌꯥꯕꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯈꯣꯏꯅ ꯇꯥꯟꯅꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯔꯥꯌꯥꯕꯨ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯅ ꯔꯦꯕꯦꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯗꯒꯤ ꯔꯦꯕꯦꯜ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤ ꯒꯥꯔꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯒꯥꯔꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯨꯚꯤꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯚꯩꯔꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯣꯏꯔꯝꯃꯤ ꯃꯨꯚꯤꯁꯤꯗ ꯚꯩꯔꯕꯒꯤ ꯔꯣꯜ ꯑꯁꯤ ꯄ꯭ꯔꯚꯥꯁꯅ ꯂꯧꯏ ꯒꯥꯔꯤ ꯑꯗꯨꯒꯤ AI ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯨꯖꯤ ꯀꯧꯏ ꯕꯨꯖꯤꯅ ꯔꯦꯕꯦꯜ ꯑꯗꯨꯗ ꯍꯦꯟꯀꯞ ꯑꯃ ꯐꯥꯖꯤꯟꯈꯤ ꯃꯍꯥꯛ ꯑꯁꯤ 5,000 ꯌꯨꯅꯤꯠꯀꯤ ꯕꯥꯎꯟꯇꯤꯅꯤ ꯍꯥꯏꯕꯗꯒꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯣꯏꯔꯤꯕ ꯚꯩꯔꯕꯅ ꯔꯦꯕꯦꯜ ꯑꯗꯨꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯔꯦꯕꯦꯜ ꯒꯦꯡ ꯀꯥꯡꯕꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗ 5,000 ꯌꯨꯅꯤꯠ ꯑꯃꯒꯁꯨ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯚꯩꯔꯕꯁꯨ ꯌꯥꯝꯅ ꯇꯟꯅ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯚꯩꯔꯕꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗꯒꯤꯗꯤ ꯚꯩꯔꯕꯁꯨ ꯃꯈꯣꯏꯒ ꯐꯨꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯀꯌꯥꯃꯔꯨꯝ ꯂꯥꯛꯏ ꯂꯥꯛꯂꯤꯕ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯚꯩꯔꯕꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯏ ꯚꯩꯔꯕꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯒꯦꯖꯦꯠ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯃꯍꯥꯛꯀꯤ ꯍꯣꯂꯣꯒ꯭ꯔꯥꯝ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯃꯁꯨ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯗꯨꯅ ꯃꯁꯤꯡ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯊꯣꯔꯛꯂꯤꯕ ꯍꯣꯂꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯚꯩꯔꯕꯒꯤ ꯍꯣꯂꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯩ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯅ ꯅꯪ ꯑꯁꯤꯗꯤ ꯃꯤꯒꯤ ꯊꯤꯅꯤꯅꯦ ꯅꯪꯅ ꯍꯣꯂꯣꯒ꯭ꯔꯥꯝ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯈꯟꯅꯍꯜꯂꯤ ꯅꯪꯅ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯚꯩꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯈꯣꯡꯕꯥꯡꯅ ꯇꯣꯛ ꯂꯥꯎꯅ ꯀꯥꯎꯏ ꯈꯣꯡꯎꯞ ꯑꯗꯨꯗ ꯄꯥꯏꯕ ꯉꯝꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁ꯭ꯄꯤꯗ ꯌꯥꯡꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯃꯥꯔꯕꯣꯜ ꯃꯔꯨ ꯃꯥꯟꯕ ꯑꯃꯁꯨ ꯄꯨꯊꯣꯔꯛꯏ ꯃꯥꯔꯕꯣꯜ ꯃꯔꯨ ꯃꯥꯟꯕꯗꯨ ꯂꯪꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯔꯕꯣꯜ ꯃꯔꯨꯗꯨꯗꯒꯤ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯁꯥꯎꯟ ꯕ꯭ꯂꯥꯁ ꯑꯃ ꯊꯣꯛꯏ ꯚꯩꯔꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯒꯦꯖꯦꯠ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯅꯔꯖꯤ ꯄꯟꯆ ꯀꯌꯥꯃꯔꯨꯝ ꯇꯧꯏ
ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯇꯣꯞꯄ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯈꯔꯅ ꯔꯦꯕꯦꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯗ ꯚꯨꯖꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯚꯩꯔꯕꯁꯨ ꯃꯊꯛꯇ ꯆꯣꯡꯈꯠꯂꯗꯨꯅ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯏ꯫ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯕꯨ ꯚꯩꯔꯕꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ꯫ ꯚꯩꯔꯕꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯦꯕꯦꯜꯅꯗꯤ ꯚꯩꯔꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯤగ్ ꯐꯦꯟꯅꯤ ꯍꯥꯏꯗꯨꯅ ꯔꯦꯕꯦꯜ ꯑꯗꯨꯅ ꯚꯩꯔꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯇꯧꯕꯇꯕꯨ ꯚꯩꯔꯕꯗꯤ 1 ꯃꯤꯂꯤꯌꯟ ꯌꯨꯅꯤꯠ ꯇꯥꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯇꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯪꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯥꯎꯟꯇꯤ ꯍꯟꯇꯤꯡ ꯇꯧꯗꯨꯅ 1 ꯃꯤꯂꯤꯌꯟ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯇꯥꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯦꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯔꯦꯕꯦꯜ ꯑꯗꯨꯕꯨ ꯐꯥꯈꯤ꯫ ꯅꯪꯁꯤ ꯑꯩꯒꯤ ꯐꯦꯟ ꯑꯣꯏꯔꯕꯅꯤꯅ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯦꯕꯦꯜ ꯑꯗꯨꯕꯨ ꯑꯍꯥꯎꯕ ꯑꯃꯗꯤ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯁꯝꯕꯥꯂꯥꯗ ꯃꯔꯤꯌꯝꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯕꯤ ꯑꯃꯕꯨ ꯌꯣꯛꯇꯨꯅ ꯊꯥꯛꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯄꯥꯝꯕꯤ ꯑꯁꯤ ꯈꯣꯡꯅꯥꯡꯅꯤ꯫ ꯇꯧꯕꯇꯕꯨ ꯄꯥꯝꯕꯤ ꯑꯗꯨ ꯑꯁꯨꯝ ꯀꯪꯁꯤꯜꯂꯛꯏ꯫ ꯀꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯔꯤꯌꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯑꯗꯨ ꯂꯥꯛꯇꯥꯔꯒꯗꯤ ꯃꯉꯥꯜ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯝꯕꯤ ꯑꯁꯤ ꯍꯤꯡꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯚꯩꯔꯕꯒ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯒ ꯈꯟꯅꯕ ꯂꯣꯏꯔꯕꯅꯤꯅ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯔꯕꯅꯤꯅ ꯃꯈꯣꯏꯗꯒꯤ 5,000 ꯌꯨꯅꯤꯠ ꯑꯃꯁꯨ ꯂꯧꯈꯤ꯫ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯀꯨꯔꯨꯛꯁꯦꯇ꯭ꯔꯗ ꯀꯥꯎꯟꯁꯤꯂꯔ ꯕꯥꯅꯤꯅ ꯊꯤ ꯍꯨꯝꯗꯨꯅ ꯑꯦꯛꯁꯀꯥꯚꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯑꯃ ꯐꯪꯈꯤ꯫ ꯇꯦꯟ ꯑꯁꯤ ꯀꯨꯔꯨꯛꯁꯦꯇ꯭ꯔ ꯃꯇꯝꯗ ꯑꯔꯖꯨꯅ ꯁꯤꯖꯤꯟꯅꯈꯤꯕ ꯒꯥꯟꯙꯤꯕꯥ ꯍꯥꯏꯕ ꯇꯦꯟ ꯑꯗꯨꯅꯤ꯫ ꯇꯦꯟ ꯑꯗꯨ ꯀꯅꯥꯝꯇꯅ ꯊꯥꯡꯒꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯟ ꯁꯤꯖꯤꯟꯅꯔꯒ ꯊꯥꯡꯒꯠꯈꯤ꯫ ꯇꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯑꯔꯖꯨꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯍꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯇꯦꯟꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯆꯝꯕ ꯇꯦꯟꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯛꯇꯤꯗꯤ ꯈꯔ ꯂꯩꯖꯔꯤꯕ ꯇꯦꯟꯅꯤ꯫ ꯇꯦꯟ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯂꯔ ꯕꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ SUMA-80 ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯅ ꯌꯨꯅꯤꯠ ꯈꯔꯒꯤꯗꯃꯛꯇ ꯀꯝꯄ꯭ꯂꯦꯛꯁꯇ ꯌꯣꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯐꯝ ꯑꯗꯨ ꯂꯩꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯐꯔꯇꯥꯏꯜ ꯑꯣꯏꯗꯦ꯫ ꯃꯔꯨ ꯊꯥꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯨꯝꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩ꯫ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ 90ꯅꯤ ꯅꯠꯇ꯭ꯔꯒ 50ꯅꯤꯗ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯥꯏꯕ ꯑꯣꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯄ꯭ꯔꯣꯖꯦꯛ K ꯀꯧꯏ꯫ ꯄ꯭ꯔꯣꯖꯦꯛ K ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯕꯨꯛ ꯈꯪꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯃꯤꯠ 150ꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯣꯏꯍꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯤꯇꯁ ꯑꯗꯨꯗꯒꯤ ꯁꯦꯔꯝ ꯑꯃ ꯁꯨꯡꯗꯣꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯐ꯭ꯌꯨꯆꯔꯅꯤꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯌꯥꯎꯔꯤꯕ SUMA-80 ꯍꯥꯏꯕꯗꯨ ꯊꯥꯡꯖꯤꯟꯕ ꯃꯇꯝꯗ ꯑꯆꯥ ꯑꯊꯛ ꯄꯨꯊꯣꯔꯛꯏ꯫ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯄ꯭ꯔꯦꯒꯅꯦꯟ ꯋꯨꯃꯦꯟꯁꯤꯡ ꯑꯗꯨꯗ ꯄꯤꯈꯤ꯫ ꯃꯕꯨꯛ ꯀꯪꯂꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯊꯕꯛ ꯇꯧꯍꯟꯗꯕꯤꯗ ꯑꯗꯨꯃꯛ ꯂꯤꯛꯂꯤꯅ ꯈꯥꯔꯕ ꯁꯔꯪ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯆꯥꯅ ꯍꯩ ꯔꯥ ꯁꯪꯒꯣꯝ ꯂꯣꯏꯅ ꯄꯤ꯫ SUMTꯒꯤ ꯔꯣꯜ ꯑꯁꯤ ꯗꯤꯄꯤꯀꯥ ꯄꯗꯨꯀꯣꯟꯅ ꯂꯧꯈꯤ꯫ SUMA ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯁꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯁꯤꯗ ꯋꯥꯔꯤ ꯑꯃꯁꯨ ꯐꯨꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯕꯥꯔꯤꯁꯤꯡ ꯑꯁꯤ ꯐꯤꯖꯣꯜ ꯑꯃꯨꯕ ꯂꯣꯏꯅ ꯁꯦꯠꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ SUMA-80ꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯒꯁꯨ ꯅꯨꯡꯁꯤꯅꯩ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ SUMA-80ꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯒꯅꯦꯟ ꯋꯨꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯁꯤ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤꯈꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯋꯨꯃꯦꯟꯁꯤꯡꯗ ꯄꯤꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯗꯤ SUMA-80ꯅ ꯄ꯭ꯔꯦꯒꯅꯦꯟ ꯋꯨꯃꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯌꯦꯡꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SUMA-80ꯅ ꯊꯥꯖ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯖ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯑꯉꯛꯄ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯐꯝꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯍꯤꯡꯁꯨ ꯍꯤꯡꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯥꯔꯪ ꯑꯁꯤꯗꯗꯤ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ SUMAATꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯑꯗꯨꯗꯒꯤ ꯁꯦꯝ ꯑꯃ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯁꯦꯝ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯅꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯧꯗꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯑꯐꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯁꯨꯡ ꯐꯖꯅ ꯇꯨꯝꯕ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤ ꯅꯪꯗꯤ ꯐꯪꯖꯔꯝꯃꯔꯣꯏ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SUMAATꯅ ꯍꯥꯏꯔꯛꯏ ꯁꯨꯄ꯭ꯔꯤꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤꯁꯨ ꯈꯔ ꯁꯦꯕꯥ ꯇꯧꯕꯤꯌꯨꯗꯅ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ SUMAATꯅ ꯅꯪꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ SUMAATꯒꯤ ꯃꯅꯤꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯁꯦꯝ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝ ꯑꯗꯨ ꯆꯥꯊꯣꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯃꯨꯛ ꯔꯤꯄꯣꯔꯠ ꯇꯧꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝ ꯑꯗꯨ ꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯣꯏꯅ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯕ ꯇꯥꯔꯒꯁꯨ ꯁꯤꯡꯗꯤ ꯁꯤꯡꯉꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ SUMAATꯗꯨꯁꯨ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤ ꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯂꯦꯞꯇ ꯂꯥꯛꯏ ꯂꯦꯞ ꯑꯁꯤꯗ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯒ꯭ꯂꯥꯁꯇ ꯈꯥꯖꯤꯜꯂꯕ ꯁꯥꯔꯪ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯣꯏꯅ ꯊꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯀꯪꯂꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯐꯤꯇꯁ ꯂꯧꯊꯣꯛꯇꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯃꯗꯨ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠ 50 ꯅꯠꯇ꯭ꯔꯒ 60 ꯈꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯉꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯗꯨꯅ 91 daysꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯅ ꯀꯌꯥꯅꯣ 150 daysꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯄ꯭ꯔꯤꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯗ ꯁꯨꯄ꯭ꯔꯤꯝꯅ ꯍꯥꯏꯔꯛꯈꯤꯕ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯗꯨ ꯀꯥꯞꯁꯤꯟꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯉꯥꯡꯗ ꯐꯥꯎꯕ ꯀꯥꯞꯄꯤ ꯃꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯀꯥꯞꯄ ꯃꯇꯝꯗ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯏ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯍꯥꯞꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯍꯦꯛꯇ ꯀꯥꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯐꯔꯇꯥꯏꯜ ꯑꯃꯨꯛ ꯑꯣꯏꯔꯛꯇꯦ ꯃꯈꯣꯏ ꯅꯦꯒꯦꯇꯤꯚ ꯑꯃꯨꯛ ꯑꯣꯏꯔꯛꯂꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯥꯝꯕ ꯅꯠꯇꯦ ꯁꯨꯄ꯭ꯔꯤꯝꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯁꯨꯄ꯭ꯔꯤꯝꯅ ꯑꯩꯉꯣꯟꯗ ꯅꯥꯇꯩ ꯆꯥꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯁꯦꯔꯝ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯐꯤꯇꯁ ꯑꯗꯨꯗꯒꯤ ꯁꯦꯔꯝ ꯑꯗꯨ ꯁꯨꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯄ꯭ꯔꯤꯝꯅ ꯉꯁꯤꯃꯛ ꯁꯦꯔꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯕꯨꯛ ꯀꯪꯂꯕ ꯅꯨꯃꯤꯠ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯦꯝꯕꯔ ꯑꯃ ꯂꯩ ꯆꯦꯝꯕꯔ ꯑꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯇꯁꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯗꯨꯅ ꯁꯦꯔꯝ ꯑꯃ ꯁꯨꯡꯅꯕꯒꯤꯗꯃꯛꯇ ꯁꯥꯈꯤꯕ ꯆꯦꯝꯕꯔꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯝꯕꯔ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯁꯦꯔꯝ ꯑꯗꯨ ꯁꯨꯡꯈꯤ ꯁꯦꯔꯝ ꯑꯗꯨ ꯁꯨꯡꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯤꯈꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇꯕ ꯍꯧꯊꯤ ꯂꯪꯊꯣꯔꯛꯄꯗꯧꯅ ꯃꯈꯣꯏꯒꯤ ꯐꯠꯇ ꯍꯧꯊꯤ ꯂꯪꯊꯣꯛꯐꯝ ꯃꯩ ꯊꯥꯐꯝꯗ ꯂꯪꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯄꯅꯤ ꯐꯤꯇꯁ ꯑꯗꯨꯗꯒꯤ ꯁꯦꯔꯝ ꯑꯗꯨ ꯁꯨꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ SUMAAT ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯈꯤ ꯃꯈꯣꯏꯅꯗꯤ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯐꯤꯇꯁ ꯑꯁꯤ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯐ꯭रीडम ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯗꯥꯛꯇꯔꯅ ꯆꯍꯤ ꯀꯌꯥꯃꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯦ ꯁꯨꯄ꯭ꯔꯤꯝꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯁꯥꯃꯛꯅ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨꯁꯨ ꯁꯨꯄ꯭ꯔꯤꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯎꯅꯕ ꯑꯗꯨ ꯌꯥꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯆꯦꯝꯕꯔ ꯑꯗꯨꯗꯒꯤ ꯁꯤꯔꯝ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯁꯤꯔꯝ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯁꯨꯄ꯭ꯔꯤꯝ ꯎꯅꯕ ꯂꯥꯛꯏ ꯁꯨꯄ꯭ꯔꯤꯝ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯄ꯭ꯔꯤꯝꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯨꯔꯇꯤ ꯑꯃꯅ ꯂꯤꯞ ꯑꯣꯏꯗꯨꯅ ꯂꯩ ꯂꯤꯞ ꯑꯗꯨꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯁꯤꯅ ꯀꯥꯎꯟꯁꯤꯂꯔ ꯑꯗꯨꯅ ꯇꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯎꯟꯁꯤꯂꯔꯅꯦ ꯀꯃꯥꯟꯗꯔꯅꯦ ꯗꯣꯛꯇꯔꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯄ꯭ꯔꯤꯝ ꯎꯅꯕ ꯂꯥꯛꯏ ꯁꯨꯄ꯭ꯔꯤꯝ ꯑꯁꯤ ꯀꯅꯥꯝꯇꯒ ꯎꯅꯗꯕꯅꯤ ꯌꯥꯝꯅ ꯀꯨꯏꯔꯦ
Commander to go Nakitapasu, Maduda Doctor Aduna Supremacy, I get Hana Unaribini Hadunare. Why do Tamatam the Councilana? Nangi Aruibu with the boy you Haduna, Mokoi Punachangai. Suprema do Mupam Maduda, Paraduna, Congratulatina, Pamdurami, Managan on talk to the Pambani, Mark Yunsasi, Loina Quide, Mangwanda, Tara Kamarum, Pipe Kamarum Tinjaladuna, Lab Support Pidunlay, Margasi, Sehi Lisingali, Mushurabani, Supreme Highway, Kalki Saktamasi, Kamal Hasana, Saktam Langi, Madurigi Kamadatuna, Siramadu, Dr. Piro Haduna, Dr. Dagi Siramadu Loki, Madurigi Siramadu Mahana, Supreme Madu Kusinaki, Siramadu, Supreme Madu the Hekapsambada, Supreme Madu, Paramadagi, Makarataki, Makagi Singadura Lupki, Toriu Matu the Muhammadu Labor missing a dream Nakpanalwiki, Supreme Madu Hogale, Amazon Hare, Aibu, Kanagumana, Asukuripamatanda Hana Bohonari, Mazikana no Hydra Mahana, Mahaki Saktina, young Pomatamda, Commander to the Natre Hydrocale, Amazon, Dr. Dunani Kangwadagi, Dr. Duging of Teachaptuna Chinkale, Dr. Duna Tang Puturoctuna, Supreme the Langi, Tobata Supreme Maduri, Karim to Tokide, Madagi Supreme na, Karikitamutai, Harpa Pamli, Bono Hydra Hangi, Dr. Aduna, Asing Bachumbagida Mutani Hydunare, Karino Asing Bachumba Habiti. Asing Bachumba Habacity, Ningto Kiamarum Hong Kimatamda, Aduma Hong Krabani, Maduna, Longlum Toba do Hengano, Nangna Singwa, Pamli Vasikarino Hydunhangi, Madura Sangsara Sipo Nangwanagi Kanba Pami Hadunare, Madurigi, Kalina Hare, You Basingasana, Ishora Musung, Pashagi the Muktalan Sonaki, Maramadana Lana Makak Togdana Makoibu, Mike Pahanki, Masia in a Tori Basibo, Aranbara, Pakitibu Manghali Basingasibo, Pakatina Oina, Makoibu Manghanbani, Madagi Dr. Tunahare. Sangsar Sida Nangi Kudumbita, Nang Haringa Tohanba Sibo, Nang Kariwari Haidunare, Waduta Matamda Kalinare, Adu Taragadi Sangsar Sibu Mangali Basina, Nakoi Kariwari, Nakoi Tanjakia Marum P. Krabani, Adabu Miwe Basidi, Song Hongmanaide, Osoi Vasinanginate, Miweba Haiba, Miwebagi, Species Sase, Defect Werabangaktani, Matosum Nakali, Mamitagi, Tarakli Mapi Edu, Mahana, Dr. Edu Mayad Hapsanki. Madurigi Doctor Su, Mapam Madumaktada, Adumushiki, Madurigi Kalin Hare, Nang Nasiramda, Yoriba, Musung Aina Pamli, Sikarino Kamba Pambadai, Madudi, Nangi Defegasigi, Solutioni, Problem Kudimaki Solutioni Hadun Hare, Kigano, Anobo Yukama Laktore Haduna, Mahon Hare, Madurigi Commander Musung Councillor to the Mahana, Mawag Manunda Labangamba, Angangado, Numichamu Yankani or Gadabni, Maduyam Tunatiro Haduna Mahakso. Congratulations, Dian Toguna Lake, Madurgi, Somakanda Sinamadana SUMAIT Edo, Same Achikpa to Paiduna, Mahaki Kada, Hybidi, Mahana Tumna Valeriba, Jagadu Lai, Mahana Mabugado Hagatuna, Yemu Matandadi, Mabugado Bendis Yeladuna, Mayam the Mabukanga, Utana with the Maktal Lot Poison Lermi, Mahagasisu, Pegnan Werabani, Mayam the Mahagasi negative Nihaki, Adabo, Maha Fertile Oractuna, Angangadu Pegnan Oki. Karigumba Masi Wapam Masi Kang Pataragadi, Angang Sibo Hatok Pikrani Haduna Mahana, Angang Sibo, Mayamgi Mamanda Gilot Kibani, Maramadani Mamanda in a Karigumama, Lady Haduna Hajagibadu, Mahasu Pegnin Rabanina, Mayamna, Hingliva Mong Habidi, Nunga Yefana, positive way Bakanguna Lady Mong to the Labor Pound Kibani, Towa the Wang Adu Hatolatuna, Angang Adudagi, Siram Sumkini Kaladuna, Mona Wapam Singasi, Lord K.